ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯗꯦꯔꯤꯛ ꯑꯣꯏꯅꯥꯝ꯫ ꯍꯩ ꯕꯦꯃꯥ ꯂꯥꯏꯖꯥ ꯍꯣ ꯂꯥꯏꯖꯥ ꯇꯥꯔꯣꯏꯗꯕꯅꯤ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ꯫ ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯌꯧꯔꯛꯐꯥꯎ ꯍꯧꯒꯠꯇꯦꯅꯦ ꯃꯁꯦ꯫ ꯅꯣꯡꯃꯇ ꯃꯁꯥꯅ ꯈꯪꯅ ꯍꯧꯒꯠꯄ ꯍꯥꯏꯕ ꯑꯃ ꯂꯩꯇ꯭ꯔꯕꯅꯤ꯫ ꯇꯥꯗꯕ꯭ꯔꯣ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯕꯣ? ꯅꯅꯥꯗꯨ ꯌꯥꯝꯅ ꯀꯟꯒꯅꯨꯀꯣ ꯅꯪ, ꯊꯨꯅ ꯍꯧꯒꯠꯂꯛꯎ꯫ ꯇꯥꯔꯕꯁꯨ ꯇꯨꯝꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯂꯥꯏꯖꯥ ꯃꯃꯥꯒꯤ ꯑꯌꯥꯛꯄ ꯃꯈꯣꯜ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯕ ꯃꯥꯜꯂꯤ꯫ ꯃꯁꯝꯒꯗꯨ ꯏꯐꯥ ꯐꯥꯅ ꯁꯥꯎꯔꯤ ꯊꯣꯛꯂꯛꯇꯨꯅ, ꯀꯔꯤꯅꯣ ꯏꯃꯥ, ꯅꯣꯡꯐꯥꯎ ꯐꯖꯅ ꯉꯥꯟꯗ꯭ꯔꯦ, ꯏꯁꯧꯗ ꯍꯥꯟꯅ ꯇꯧꯔꯒ ꯂꯩꯔꯝꯃꯤꯁꯤꯕꯣ? ꯂꯩꯃ ꯃꯆꯥꯗ ꯁꯥꯎꯅ, ꯍꯥꯏ ꯍꯧꯖꯤꯛ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ? ꯅꯣꯡꯐꯥꯎ ꯐꯖꯅ ꯉꯥꯟꯗ꯭ꯔꯤ ꯀꯥꯏꯅ꯫ ꯅꯪꯒꯤꯅ ꯄꯨꯡ ꯀꯌꯥꯗꯅꯣ ꯉꯥꯟꯒꯦ ꯍꯥ? ꯅꯁꯨꯡ ꯅꯃꯥꯟꯅꯕꯤꯁꯤꯡꯅ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯑꯁꯦ ꯅꯪꯕꯨ ꯎꯗꯕ꯭ꯔꯣ? ꯂꯥꯏꯖꯥ ꯊꯧꯁꯥꯗ ꯗꯥꯔꯤ ꯑꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯂꯒ ꯈꯨꯝꯂꯛꯏ꯫ ꯀꯃꯥꯏ ꯎꯗꯣꯏꯅꯣ ꯏꯃꯥ? ꯃꯈꯣꯏꯅ ꯃꯌꯨꯝꯗ ꯇꯧꯕꯗꯨꯕꯨ ꯑꯩꯅ ꯆꯠꯂꯒ ꯌꯦꯡꯉꯨꯒꯗ꯭ꯔꯣ? ꯍꯩ ꯑꯉꯥꯎꯕꯤ, ꯅꯪꯁꯦ ꯅꯄꯥ ꯂꯧꯗꯅ ꯁꯣꯅꯣ ꯊꯨꯡꯂꯕ꯭ꯔꯥ ꯈꯪꯗꯦꯅꯦ꯫ ꯅꯪꯁꯦ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ꯫ ꯆꯍꯤꯅ 15 ꯁꯨꯔꯛꯂꯐꯥꯎ ꯑꯗꯨꯃꯥꯏ ꯂꯩꯕ ꯀꯅꯥ ꯍꯧꯅꯒꯦ? ꯑꯁ ꯏꯃꯥ, ꯑꯗꯨ ꯍꯥꯏꯅꯕꯩꯔꯣ ꯑꯩ ꯍꯧꯗꯣꯛꯏꯁꯦ? ꯆꯠꯂꯣ ꯅꯁꯛ ꯑꯗꯨ ꯌꯦꯡꯅꯤꯡꯗꯦ꯫ ꯅꯆꯤꯟ ꯅꯌꯥ ꯁꯦꯡꯂꯒꯅꯦ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯉꯨ ꯂꯥꯎ꯫ ꯂꯥꯏꯖꯥ ꯀꯥꯝꯒꯗꯨ ꯆꯜꯂꯒ, ꯑꯩ ꯇꯜꯂꯤꯀꯣ ꯏꯃꯥ, ꯇꯨꯝꯕ ꯐꯥꯎ ꯄꯦꯟꯗ꯭ꯔꯤ꯫ ꯑꯁ ꯗꯥꯎꯒ ꯑꯃꯠꯇ ꯌꯥꯔꯔꯣꯏ ꯏꯕꯦꯝꯃ ꯅꯪ ꯑꯃ꯫ ꯑꯩꯁꯦ ꯊꯕꯛ ꯆꯠꯇꯣꯏꯅꯤ, ꯆꯥꯛ ꯉꯟꯁꯤ꯫ ꯑꯌꯨꯛꯇꯤꯅꯦ ꯆꯝꯊꯣꯡ ꯑꯣꯏꯅ ꯊꯣꯡꯂꯁꯤ꯫ ꯏꯪꯈꯣꯜꯗꯒꯤ ꯌꯦꯟꯗꯦꯝ ꯑꯃ ꯑꯅꯤꯗ ꯍꯦꯛꯂꯛꯎ꯫ ꯂꯥꯏꯖꯥ ꯃꯀꯣꯛꯀꯗꯨ ꯈ꯭ꯔꯣ ꯈꯣꯠꯇꯨꯅ ꯆꯪꯈꯤ꯫ ꯁꯪꯈ꯭ꯔꯤꯕ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ, ꯃꯁꯤ ꯄꯨꯔꯥ ꯃꯄꯥꯅꯤꯀꯣ꯫ ꯁꯨꯗꯅ ꯅꯨꯡꯉꯥꯏꯅꯤꯡꯕ, ꯍꯣꯠꯅꯕꯅ ꯇꯜꯂꯤꯕ, ꯑꯍꯥꯎꯕꯅ ꯆꯥꯅꯤꯡꯉꯤꯕ꯫ ꯃꯈꯣꯏꯒꯤ ꯃꯄꯥ ꯃꯆꯥ ꯑꯅꯤꯒ ꯂꯩꯒꯅꯤ ꯈꯟꯕꯗꯅꯦ ꯑꯩ ꯌꯨꯝꯁꯤꯗꯒ ꯑꯃꯠꯇ ꯂꯩꯅꯤꯡꯗ꯭ꯔꯕꯅꯤ꯫ ꯋꯥꯈꯜ ꯇꯥꯕ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯦꯗꯀꯣ꯫ ꯅꯨꯡꯊꯤꯜ ꯋꯥꯏꯔꯝꯗꯨ ꯈꯦꯂꯦꯟ ꯂꯥꯏ ꯑꯃ ꯈꯣꯏꯔꯝꯂꯨꯕꯒꯤ ꯍꯜꯂꯛꯏꯕꯅꯤ ꯍꯥꯏꯗꯨꯅ ꯍꯜꯂꯛꯏ꯫ ꯂꯥꯏꯖꯥꯁꯨ ꯃꯇꯥꯁꯤꯡꯒ ꯁꯤꯡꯖꯨ ꯆꯥꯅꯕꯒꯤ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯊꯣꯔꯛꯏ꯫ ꯂꯥꯏꯖꯥ ꯃꯄꯥꯕꯨꯡ ꯎꯕꯗ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ, ꯄꯥꯕꯥ ꯁꯦꯟ ꯈꯤꯇ ꯄꯤꯌꯨ꯫ ꯈꯦꯂꯦꯟ ꯃꯆꯥꯅꯨꯄꯤꯗ ꯃꯣꯡꯍꯥꯗ ꯌꯦꯡꯂꯛꯇꯨꯅ, ꯀꯔꯤꯒꯤꯅꯣ ꯁꯦꯟ ꯍꯪꯂꯤꯗꯤ? ꯁꯤꯡꯖꯨ ꯆꯥꯅꯗꯣꯏꯅꯤ ꯏꯇꯥ ꯍꯣꯏꯒ, ꯑꯗꯨꯒꯤ꯫ ꯂꯩꯇꯦ ꯁꯦꯟꯒ ꯅꯃꯥꯗꯒꯤ ꯂꯧꯔꯨꯁꯣ꯫ ꯍꯪꯒꯗꯕ ꯏꯃꯥꯗꯣ ꯂꯩꯇꯦꯕ꯫ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ? ꯊꯕꯛ ꯑꯃ ꯆꯠꯅꯤ ꯍꯥꯏꯗꯅ ꯆꯠꯈꯤꯕꯅꯤ꯫ ꯁꯦꯕ ꯄꯥꯕ, ꯁꯦꯜꯗꯣ ꯄꯤꯔꯛꯑꯣ, ꯊꯦꯡꯈ꯭ꯔꯦ ꯍꯥꯏꯕ꯫ ꯑꯩꯕꯨ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ ꯄꯤꯗꯣꯏꯁꯦ? ꯄꯥꯕꯒꯤꯁꯦ ꯂꯥꯏ ꯈꯣꯏꯔꯝꯕ ꯆꯠꯂꯨꯏꯕ ꯅꯠꯇ꯭ꯔꯣ? ꯑꯣꯏꯔꯕꯁꯨ ꯂꯩꯇꯦ꯫ ꯑꯁ ꯄꯥꯕ, ꯁꯦ ꯃꯈꯥꯏꯁꯤ ꯂꯧꯔꯣ, ꯁꯤꯅ ꯌꯥꯔꯦꯀꯣ꯫ ꯑꯁ ꯄꯥꯕ, ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ, ꯃꯈꯥꯏꯁꯤꯅ ꯀꯩꯗꯧꯅꯗꯣꯏꯅꯣ? ꯌꯥꯔꯦꯀꯣ ꯁꯤꯅ, ꯑꯍꯦꯟꯕꯗꯤ ꯂꯩꯇꯦ꯫ ꯅꯈꯣꯏ ꯈꯥꯏꯅꯔꯒ ꯇꯧꯒꯗꯕꯗꯨꯕꯨ꯫ ꯂꯥꯏꯖꯥꯅ ꯀꯤꯔꯤ ꯇꯛꯃꯟꯕꯗꯒꯤ ꯂꯨꯄꯥ 2 ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯈꯦꯂꯦꯟ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯏꯃꯨꯡꯗ ꯆꯪꯕ꯭ꯔꯁꯨ ꯆꯪꯗꯦ, ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯛ ꯊꯥꯔꯒ ꯇꯨꯝꯂꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯇꯧꯔꯕ ꯐꯥꯎꯕ ꯃꯤꯀꯞ ꯊꯣꯛꯇ ꯇꯨꯝꯂꯤ꯫ ꯂꯩꯃꯁꯨ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯒꯤ ꯍꯜꯂꯛꯄꯅꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯃꯐꯤ ꯐꯧꯍꯣꯡꯗ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯕꯗꯨ ꯎꯕꯗ, ꯇꯧꯔꯦꯗꯣ ꯃꯁꯤ, ꯃꯐꯤ ꯑꯁꯤ ꯍꯣꯡꯕ ꯇꯟꯕꯒꯤ ꯇꯨꯝꯂꯤꯕ ꯑꯣꯏꯔꯤꯅꯤꯌꯦ꯫ ꯑꯩꯅꯦ ꯑꯣꯟꯊꯣꯛꯅ ꯁꯥꯎꯅꯤꯡꯉꯛꯀꯗꯧꯔꯤ꯫ ꯂꯩꯃ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯍꯧꯗꯣꯛꯏ, ꯍꯣ ꯃꯣꯏ ꯄꯥꯕꯨꯡ, ꯍꯧꯒꯠꯄꯤꯔꯣ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯦ꯫ ꯈꯦꯂꯦꯟꯅ, ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯕꯁꯤꯗ ꯑꯣꯟꯊꯣꯛꯅ ꯌꯦꯠꯈ꯭ꯔꯦꯗ꯫ ꯇꯨꯝꯐꯝ ꯂꯩꯇꯕꯗꯧꯅ ꯃꯥꯡꯒꯣꯜ ꯑꯁꯤꯗ ꯇꯨꯝꯕꯤꯔꯝꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯈꯦꯂꯦꯟ ꯃꯃꯤꯠ ꯑꯗꯨ ꯅꯣꯏꯗꯨꯅ ꯍꯧꯒꯠꯂꯛꯏ꯫ ꯑꯁ ꯅꯨꯄꯤ, ꯀꯩꯗꯧꯒꯦ ꯁꯤꯗ ꯇꯨꯝꯕꯕꯣ? ꯌꯥꯔꯦ, ꯏꯃꯨꯡꯗ ꯆꯪꯕꯤꯔꯣ꯫ ꯐꯤꯔꯣꯟꯒꯗꯣ ꯍꯣꯡꯗꯣꯛꯄꯤꯗꯨꯅ ꯁꯤꯡ ꯂꯩꯔꯤꯕ ꯑꯁꯤ ꯑꯃꯨꯛꯇ ꯌꯥꯟꯕꯤꯔꯣ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯊꯣꯡꯅꯕ ꯂꯩꯇꯦ꯫ ꯍꯣꯏ꯫ ꯑꯗꯣ ꯉꯁꯤꯒꯤ ꯁꯦꯟꯗꯤ ꯀꯌꯥ ꯐꯪꯂꯛꯑꯒꯦ? ꯈꯦꯂꯦꯟ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯁꯦꯜ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯄꯤ꯫ ꯂꯩꯃꯅ, ꯀꯔꯤꯅꯣ, ꯂꯨꯄꯥ ꯑꯃꯈꯛ ꯄꯤꯔꯛꯄ꯭ꯔꯣ ꯂꯥꯏ ꯈꯣꯏꯔꯝꯕꯗꯕꯣ? ꯂꯨꯄꯥ 3 ꯄꯤꯔꯛꯄꯅꯤ꯫ 2 ꯑꯃꯅ ꯀꯗꯥꯏ? ꯅꯆꯥꯅꯨꯄꯤꯅ ꯁꯤꯡꯖꯨ ꯆꯥꯅꯔꯨꯅꯤ ꯍꯥꯏꯗꯨꯅ ꯂꯧꯈ꯭ꯔꯦ꯫ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯟ ꯑꯗꯨꯕꯨ ꯃꯥ ꯁꯤꯡꯖꯨ ꯂꯣꯏ ꯆꯥꯅꯤ ꯍꯥꯏꯕ꯭ꯔꯣ? ꯑꯋꯥꯕ ꯃꯁꯛ ꯈꯪꯗꯦ, ꯃꯄꯥ ꯃꯆꯥ ꯆꯞ ꯃꯥꯟꯅꯩ꯫ ꯌꯥꯔꯣꯏꯌꯦ, ꯁꯤꯅꯗꯤ ꯏꯃꯨꯡ ꯄꯨꯕ ꯀꯃꯥꯏ ꯉꯝꯗꯣꯔꯤꯒꯦ? ꯃꯄꯥꯃꯛꯀꯤ ꯁꯛꯇꯥꯃꯛꯅꯤ, ꯃꯆꯥꯃꯛꯀꯤ ꯃꯑꯣꯡꯅꯤ꯫ ꯌꯥꯔꯣꯏ, ꯑꯣꯏꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯂꯩꯃ ꯏꯁꯧ ꯂꯥꯡꯗꯨꯅ ꯆꯪꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯈꯦꯂꯦꯟ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ
ꯀꯣꯟꯊꯣꯡꯔꯣꯝꯗꯒꯤ ꯃꯤ ꯑꯃ ꯆꯪꯂꯛꯂꯤꯕꯗꯨ ꯎꯕꯗ ꯏꯃꯨꯡꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯍꯩ ꯅꯨꯄꯤ ꯇꯥꯔꯤꯕ꯭ꯔꯥ ꯐꯤꯗꯥ ꯑꯃꯇ ꯄꯨꯊꯣꯔꯛꯎ ꯃꯤ ꯂꯥꯛꯏꯅꯦ ꯇꯥꯔꯦ ꯇꯥꯔꯦ ꯄꯨꯊꯣꯔꯛꯑꯒꯦ ꯂꯩꯃꯁꯨ ꯐꯝꯅꯕ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯀꯅꯥ ꯂꯥꯛꯏꯅꯣ ꯃꯣꯏ ꯄꯥꯕꯨꯡ ꯈꯦꯂꯦꯟꯅ ꯇꯨ ꯀꯣꯟꯊꯣꯡꯔꯣꯝꯗ ꯃꯤ ꯑꯃ ꯆꯪꯂꯛꯂꯤꯕꯁꯤ ꯐꯖꯅ ꯋꯥꯔꯤ ꯁꯥꯕꯤꯌꯨ ꯉꯝꯂꯣꯏꯗꯕ ꯃꯐꯝꯗꯗꯤ ꯉꯝꯅꯤ ꯍꯥꯏꯕꯤꯔꯨꯅꯨꯀꯣ ꯍꯣꯏꯗ ꯂꯩꯃꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯈꯦꯂꯦꯟ ꯂꯥꯛꯂꯤꯕ ꯃꯤ ꯑꯗꯨꯕꯨ ꯍꯔꯥꯎ ꯀꯧꯁꯤꯟꯗꯨꯅ ꯐꯝꯍꯜꯂꯤ ꯃꯤ ꯑꯗꯨꯅ ꯑꯣꯖꯥꯁꯤ ꯑꯣꯏꯕꯤꯗꯣꯏꯔꯥ ꯃꯥꯏꯕ ꯈꯦꯂꯦꯟ ꯍꯥꯏꯕꯤꯔꯤꯕꯁꯦ ꯃꯥꯅꯤ ꯀꯔꯤ ꯇꯥꯟꯅꯁꯦꯕ ꯏꯕꯨꯡꯉꯣ ꯑꯣꯖꯥ ꯑꯩ ꯃꯅꯤ ꯀꯧꯖꯩ ꯈꯨꯟꯈꯥꯗꯒꯤꯅꯤ ꯑꯣ ꯈꯨꯟꯈꯥꯗꯒꯤ ꯑꯗꯨꯗꯤ ꯅꯛꯅꯔꯦꯅꯦꯀꯣ ꯍꯣꯏ ꯑꯣꯖꯥ ꯑꯗꯨꯗ ꯑꯩꯅ ꯂꯥꯛꯆꯔꯤꯁꯦ ꯑꯩꯈꯣꯏ ꯇꯥꯖꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯉꯔꯥꯡꯗꯒꯤ ꯃꯃꯪꯗ ꯀꯔꯤꯅꯣ ꯎꯏ ꯍꯥꯏꯗꯅ ꯑꯗꯨꯝ ꯀꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒꯤ ꯑꯃꯨꯛꯇꯪ ꯀꯔꯤ ꯂꯩꯕꯒꯦꯗꯣ ꯑꯣꯖꯥꯅ ꯌꯦꯡꯊꯣꯛꯄꯤꯌꯣ ꯍꯥꯏꯗꯅ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯗꯨꯗꯤ ꯌꯥꯝꯅ ꯂꯥꯏꯅ ꯑꯩꯅ ꯐꯍꯟꯕ ꯉꯝꯃꯤꯗ ꯁꯨꯝꯗꯧꯔꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯅ ꯈꯣꯏꯔꯝꯂꯁꯤ ꯑꯌꯨꯛꯁꯤꯃꯗꯤ ꯑꯩꯁꯨ ꯊꯧ ꯑꯃ ꯂꯩꯔꯤ ꯑꯗꯨꯅ ꯍꯣꯔꯦꯟꯗꯣ ꯊꯦꯡꯅꯔꯁꯤ ꯃꯅꯤꯅ ꯑꯣꯖꯥ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯃꯄꯣꯠ ꯃꯆꯩꯗꯤ ꯀꯔꯤ ꯆꯪꯒꯅꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗ꯭ꯔꯤꯕꯅꯤꯅ ꯑꯩꯅ ꯍꯦꯛꯇ ꯃꯄꯣꯠ ꯆꯪꯒꯗꯕꯗꯣ ꯍꯥꯏꯕꯗꯤ ꯉꯝꯗꯦ ꯑꯗꯨꯅ ꯍꯥꯟꯅ ꯌꯦꯡꯊꯣꯛꯑꯁꯤ ꯑꯣ ꯐꯅꯤ ꯑꯣꯖꯥ ꯑꯗꯨꯗꯤ ꯑꯣꯖꯥ ꯍꯣꯔꯦꯟ ꯁꯣꯏꯗꯅ ꯂꯥꯛꯄꯤꯔꯣ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯊꯣꯛꯆꯔꯨꯈꯤꯒꯦ ꯑꯣꯖꯥ ꯈꯦꯂꯦꯟ ꯊꯣꯛꯈ꯭ꯔꯤꯕ ꯅꯨꯄꯥꯗꯨ ꯌꯦꯡꯗꯨꯅ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ ꯂꯩꯃꯗꯨ ꯊꯣꯔꯛꯇꯨꯅ ꯃꯣꯏ ꯄꯥꯕꯨꯡ ꯅꯪꯒꯤ ꯃꯑꯣꯡꯗꯣ ꯀꯌꯥꯗꯤ ꯃꯥꯟꯈ꯭ꯔꯦ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯍꯥꯏꯌꯦꯃꯤ ꯍꯥꯏ ꯇꯨꯃꯤꯟꯅ ꯉꯥꯡꯉꯨꯅꯦ ꯅꯪꯕꯣ ꯍꯣꯔꯦꯟꯗꯤ ꯁꯦꯜ ꯈꯔ ꯀꯣꯠꯐꯝ ꯂꯩꯔꯕꯅꯤ ꯄꯪꯒꯅꯨꯅꯦ ꯑꯗꯨꯕꯨꯅꯦ ꯑꯩꯗꯤ ꯍꯥꯏꯖꯔꯤꯁꯤꯅꯤ ꯍꯩꯔꯣꯏꯗꯕꯗ ꯇꯧꯕꯤꯔꯨꯅꯨ ꯃꯣꯏ ꯄꯥꯕꯨꯡ ꯑꯣꯏꯅꯅꯦ ꯉꯥꯎꯔꯒ ꯆꯠꯈꯤꯁꯅꯤ ꯍꯥꯏ ꯇꯧꯍꯩꯗꯦꯅꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯉꯥꯡꯊꯣꯔꯛꯄꯁꯤꯃ ꯑꯩ ꯑꯁꯤ ꯈꯦꯂꯦꯟꯅꯤꯅꯦ ꯈꯦꯂꯦꯟ ꯍꯩꯈ꯭ꯔꯕ ꯑꯃꯥꯏꯕ ꯑꯃꯅꯤꯅꯦ ꯍꯩꯔꯝꯒꯅꯤ ꯀꯥꯟꯅꯗꯦ ꯅꯨꯄꯤ ꯑꯩ ꯂꯩꯊꯧ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤꯗꯨꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯆꯠꯀꯗꯣꯏꯅꯤ ꯆꯥꯡꯍꯜꯂꯨ ꯀꯣ ꯃꯤꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕ ꯆꯠꯄꯗꯤ ꯆꯈꯥꯎꯗ ꯀꯔꯤꯁꯨ ꯇꯥꯗꯦ ꯍꯥꯏ ꯃꯣꯏ ꯄꯥꯕꯨꯡꯒꯤꯁꯤꯅ ꯀꯝꯗꯧꯕꯅꯣ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯥꯏꯗꯨꯗꯤ ꯄꯨꯛ ꯊꯟꯅ ꯆꯥꯔꯕ ꯃꯇꯨꯡꯗ ꯈꯣꯏꯔꯝꯒꯗꯕꯅꯤ ꯄꯨꯛꯁꯤꯅ ꯈꯣꯡꯗꯨꯅ ꯂꯩꯔꯒ ꯀꯔꯝꯕ ꯂꯥꯏꯗ ꯄꯨꯛꯅꯤꯡ ꯆꯪꯂꯨꯕ ꯉꯝꯗꯣꯏꯅꯣ ꯄꯪꯒꯅꯨꯅꯦ ꯅꯪ ꯁꯤꯡꯉꯨꯅꯦ ꯅꯨꯄꯤ ꯅꯪꯕꯣ ꯑꯩꯉꯣꯟꯗ ꯇꯣꯡꯂꯤꯕ ꯂꯥꯏꯁꯦ ꯃꯕꯨꯛ ꯆꯥꯎꯈ꯭ꯔꯕ ꯑꯗꯨꯅꯅꯤ ꯑꯩꯅ ꯆꯥꯛ ꯌꯥꯝꯅ ꯆꯥꯔꯤꯕꯁꯦ ꯑꯩ ꯈꯛꯀꯤ ꯆꯥꯕ ꯅꯠꯇꯦ ꯂꯥꯏꯒꯤꯁꯨ ꯌꯥꯎꯔꯤꯕꯅꯤꯅꯦ ꯌꯥꯎꯔꯤꯕ ꯑꯁ ꯇꯥꯖꯅꯤꯡꯗꯦꯗ ꯂꯥꯏꯕꯨ ꯃꯕꯨꯛ ꯆꯥꯎꯕ ꯍꯥꯏꯕ ꯑꯃ ꯂꯩꯕ꯭ꯔꯣ ꯃꯤꯅꯒ ꯇꯥꯔꯒꯅꯦꯈꯔ ꯅꯦꯛꯄ ꯂꯥꯛꯄꯤꯔꯤꯕꯗꯣ ꯑꯃꯠꯇ ꯂꯥꯛꯆꯔꯣꯏ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯃꯣꯏ ꯄꯥꯕꯨꯡ ꯑꯣꯏꯗ ꯄꯥꯗꯕꯗꯣ ꯈꯤꯠ ꯇꯧꯕꯤꯔꯨꯅꯨ ꯀꯨꯏꯅ ꯆꯠꯂꯣꯏꯀꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯣꯟꯊꯣꯛꯅ ꯉꯥꯡꯈ꯭ꯔꯦꯗ ꯃꯁꯤꯅ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯅꯕꯨꯛ ꯊꯟꯅ ꯆꯥꯕ ꯉꯝꯂꯤꯕꯗꯣ ꯆꯥꯕ ꯋꯥꯠꯇ꯭ꯔꯕꯁꯨ ꯃꯁꯤꯒꯤ ꯊꯕꯛꯁꯦ ꯄꯥꯝꯗꯦ ꯍꯥꯏꯕ ꯇꯁꯦꯡꯅ ꯍꯩꯗꯨꯅ ꯇꯧꯕꯅꯦꯁꯨ ꯅꯠꯇꯦ ꯁꯤꯒꯤ ꯃꯍꯨꯠꯇ ꯁꯦꯟ ꯇꯥꯟꯕ ꯌꯥꯕ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯃꯁꯤ ꯅꯨꯄꯤꯁꯦ ꯁꯤꯡꯉꯨ ꯍꯥꯏꯕꯁꯤ ꯌꯥꯗꯦꯅꯦ ꯍꯩ ꯁꯦꯟ ꯇꯥꯟꯕꯗ ꯋꯥꯅ ꯇꯥꯟꯒꯗꯕ ꯅꯠꯇꯦꯅꯦ ꯋꯥꯅ ꯁꯦꯟ ꯇꯥꯜꯂꯤꯕꯁꯤꯡꯁꯦ ꯑꯄꯪꯕ ꯅꯪꯒꯨꯝꯕ ꯉꯥꯛꯇꯅꯤꯅꯦ ꯍꯔꯦ ꯅꯣꯛꯆꯅꯤꯡꯗ꯭ꯔꯥ ꯋꯥꯇꯅ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦ ꯍꯥꯟꯅ ꯑꯍꯜ ꯂꯃꯟꯅ ꯀꯩꯔꯥꯛ ꯊꯥꯗꯨꯅ ꯋꯥꯇ ꯄꯥꯗ ꯊꯝꯂꯝꯕ ꯏꯃꯨꯡꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯋꯥꯇꯅ ꯅꯨꯡꯉꯥꯏꯅꯤꯡꯕ ꯁꯦꯟꯒꯁꯦ ꯖꯣꯝ ꯃꯊꯟꯇ ꯂꯥꯛꯍꯟꯅꯤꯡꯕ ꯑꯣꯏ ꯇꯧꯔꯗꯅ ꯀꯨꯏꯅ ꯆꯠꯂꯣꯏ ꯃꯣꯏ ꯄꯥꯕꯨꯡ ꯉꯜꯂꯤꯉꯩꯗꯅꯦ ꯃꯨꯟꯅ ꯋꯥꯈꯜ ꯈꯟꯕꯤꯌꯨ ꯂꯩꯃꯗꯦꯁꯦ ꯍꯥꯏꯔꯝꯂꯒ ꯆꯪꯈꯤ ꯂꯩꯃꯅ ꯉꯥꯡꯂꯤꯗꯨ ꯊꯧꯁꯥꯕꯤꯕ ꯅꯠꯇꯦ ꯈꯦꯂꯦꯟꯗꯤ ꯃꯇꯝ ꯑꯁꯦ ꯊꯦꯡꯈ꯭ꯔꯅꯤ ꯏꯔꯨꯖꯔꯨꯈꯤꯒꯦ ꯉꯁꯤꯗꯤ ꯁꯦꯜ ꯈꯔ ꯌꯥꯝ ꯇꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯃꯁꯤ ꯃꯉꯥꯏ ꯀꯩꯅꯣ ꯄꯨꯟꯁꯤ ꯍꯥꯏꯁꯤꯗꯤ ꯑꯄꯪꯕ ꯃꯤꯅ ꯋꯥꯅ ꯇꯥꯟꯕ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯋꯥꯗꯅ ꯁꯦꯟ ꯐꯪꯕ ꯈꯦꯂꯦꯟ ꯑꯍꯩꯕ ꯃꯥꯏꯕ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯃꯄꯨꯗꯨ ꯑꯃꯥꯏꯕ ꯑꯐꯥꯎꯕ ꯑꯃꯗꯤ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯨꯗꯒꯤ ꯃꯥꯅ ꯈꯔ ꯄꯥꯕ ꯊꯣꯛꯄꯁꯤꯡꯗꯨ khara paduna ahaiba ama saribani mawongda matauda amaibada amaibani adubu ahaiba amaibadi natte mawong malhanba amaibani nungthil laija amadi leima kana launari leimana karigi selno ha nangbu ngarang desu na padagi lupa ani lawe haidai aduna kadai de sisina khraba laijana as aduni singju sana bai lawbani
ꯑꯗꯨꯒ ꯉꯁꯤꯁꯨ ꯑꯃꯨꯛ ꯁꯤꯡꯖꯨ ꯆꯥꯔꯨꯒꯦꯅ ꯁꯦꯟꯅꯔꯤꯕꯅꯤꯅꯦ ꯁꯤꯡꯖꯨ ꯆꯥꯕꯕꯨ ꯀꯩꯗꯧꯒꯦ ꯀꯣꯛꯄꯤꯔꯣꯕ ꯏꯃꯥ ꯍꯥꯏ ꯂꯩꯇꯦ ꯂꯩꯇꯦ ꯑꯩꯕꯨ ꯁꯦꯟ ꯄꯥꯝꯕꯤ ꯑꯣꯏꯅ ꯎꯔꯨꯔꯕꯣ ꯆꯠꯂꯣ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯊꯕꯛ ꯃꯇꯦꯡ ꯄꯥꯡꯉꯛꯎ ꯏꯪꯈꯣꯜꯁꯦ ꯑꯅꯧꯕ ꯃꯅꯥ ꯃꯁꯤꯡ ꯊꯥꯖꯤꯟꯁꯤ ꯃꯁꯤꯅ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯀꯥꯟꯅꯔꯤꯕꯅꯤ ꯉꯝꯃꯔꯣꯏ ꯏꯃꯥ ꯃꯤ ꯁꯤꯡꯖꯨ ꯆꯥꯅꯕ ꯆꯠꯇꯣꯏꯅꯦ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯔꯒ ꯆꯠꯂꯣꯗꯅ ꯁꯦꯟꯗꯤ ꯄꯤꯔꯛꯇꯅ ꯂꯩꯇꯦ ꯂꯩꯇꯦ ꯁꯦ ꯆꯠꯊꯣꯛꯑ ꯁ꯭ꯋꯥꯏꯗ ꯌꯨꯝꯁꯤꯗ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯦ ꯅꯄꯥꯅꯤꯅ ꯃꯥꯏꯕ ꯁꯥꯕꯁꯤꯒ ꯏꯆꯥꯅꯨꯄꯤ ꯁꯨꯅꯤꯡꯗꯕꯤꯁꯤꯃꯒꯅꯦ ꯍꯦꯛ ꯂꯩꯃꯤꯟꯅꯗꯅ ꯂꯩꯃ ꯑꯩꯁꯦ ꯅꯨꯡꯉꯥꯏꯕ ꯐꯪꯗ ꯁꯤꯗꯣꯔꯕꯅꯤ ꯏꯃꯥ ꯐꯥꯒꯤ ꯅꯠꯇꯦꯕ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯁꯦ ꯐꯥꯒꯤꯔꯥ ꯍꯥ ꯆꯠꯂꯣ ꯌꯦꯡꯅꯤꯡꯗꯅ ꯁꯛꯀꯗꯣ ꯅꯌꯨꯝ ꯄꯥꯟꯒꯦꯒ ꯄꯥꯟꯈ꯭ꯔꯦ ꯏꯕꯦꯝꯃ ꯅꯪ ꯑꯃ ꯑꯩꯅꯦ ꯅꯈꯣꯏ ꯅꯄꯥꯅ ꯆꯥꯒ ꯂꯩꯃꯤꯟꯅꯕꯁꯦ ꯋꯥꯔꯦ ꯃꯀꯣꯛ ꯂꯩꯈꯠꯄ ꯑꯃ ꯂꯥꯏꯌꯦꯡꯉꯤꯉꯩ ꯁꯣꯅꯣ ꯆꯨꯕ ꯑꯃꯃꯨꯛ ꯍꯦꯛ ꯂꯥꯛꯑꯦ ꯑꯗꯨꯅꯦ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯏꯁ ꯑꯩꯁꯦ ꯁꯣꯅꯣ ꯆꯨꯏ ꯍꯥꯏꯔꯣ ꯏꯃꯥ ꯆꯨꯗꯦꯕ ꯍꯥꯏꯒꯦꯔꯣ ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯅꯪꯅ ꯅꯃꯥ ꯑꯩꯒꯤ ꯑꯋꯥꯕ ꯈꯪꯉꯤꯕ꯭ꯔꯣ ꯈꯪꯂꯒꯕꯨ ꯑꯗꯨꯃꯥꯏ ꯂꯩꯒꯗ꯭ꯔꯥꯕ ꯆꯠꯂꯣ ꯆꯠꯂꯣ ꯑꯩꯅꯦ ꯅꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯊꯕꯛ ꯁꯤꯜꯂꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯁꯨ ꯅꯠꯇꯕ ꯂꯩꯃꯗꯤ ꯏꯁꯧ ꯂꯥꯡꯗꯨꯅ ꯑꯗꯨꯃꯛ ꯏꯪꯈꯣꯜꯔꯣꯝꯗ ꯆꯠꯈꯤ ꯂꯥꯏꯖꯁꯨ ꯃꯃꯥꯅ ꯁꯦꯟ ꯄꯤꯔꯛꯇ꯭ꯔꯕꯗꯨꯗ ꯑꯣꯏꯔꯔꯣꯏ ꯈꯟꯅ ꯁꯧꯔꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯈꯦꯂꯦꯟꯃꯤꯒꯤ ꯂꯥꯏ ꯈꯣꯏꯔꯝꯂꯤ ꯃꯅꯤꯒꯤ ꯃꯌꯥꯝꯕ ꯃꯣꯝꯕꯅ ꯑꯣꯖꯥ ꯄꯣꯂꯝ ꯆꯩꯔꯝꯁꯤꯕꯨ ꯑꯋꯥꯠ ꯑꯄꯥ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯈꯦꯂꯦꯟ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡꯗꯨ ꯀꯔꯤ ꯋꯥꯠꯂꯤ ꯌꯦꯡꯂꯤ ꯌꯥꯔꯅꯤ ꯌꯥꯔꯅꯤ ꯑꯗꯨꯗꯤ ꯄꯣꯠꯆꯩꯁꯨ ꯋꯥꯠꯇ꯭ꯔꯕꯅꯤꯅ ꯂꯥꯏ ꯑꯁꯦ ꯈꯣꯏꯔꯝꯕ ꯍꯧꯔꯁꯤ ꯐꯅꯤ ꯑꯣꯖꯥ ꯈꯦꯂꯦꯟꯃꯤꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯅꯤꯡꯒꯥꯡ ꯐꯝꯗꯨꯅ ꯃꯃꯥꯡꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯄꯣꯠꯂꯝ ꯈꯔꯁꯨ ꯊꯝꯂꯤ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯐꯝꯍꯜꯂꯤ ꯏꯃꯨꯡꯒꯤ ꯃꯤ ꯈꯔꯁꯨ ꯅꯥꯀꯟ ꯑꯣꯏꯅ ꯐꯝꯂꯤ ꯈꯦꯂꯦꯟ ꯃꯩꯔꯥ ꯑꯗꯨ ꯆꯨꯈꯠꯇꯨꯅ ꯃꯆꯤꯟꯗ ꯃꯥꯅ ꯐꯥꯖꯈꯤꯕ ꯂꯥꯏꯔꯣꯟ ꯈꯔꯗꯨ ꯍꯦꯛꯇ ꯁꯣꯜꯂꯤ ꯃꯌꯥ ꯌꯧꯔꯛꯄꯗ ꯀꯥꯎꯈ꯭ꯔꯗꯨꯅ ꯑꯁ ꯀꯔꯤꯅꯣꯅꯦ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯍꯦꯛꯇ ꯀꯧꯕ ꯑꯩꯁꯦ ꯍꯣꯏꯗ ꯑꯐꯕ ꯃꯇꯦꯛꯁꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯣꯟꯖꯤꯜꯂꯒ ꯂꯣꯏꯔꯦ ꯀꯨꯏꯅ ꯁꯣꯜꯂꯗꯤ ꯃꯈꯣꯏꯁꯨ ꯃꯥꯟꯖꯔꯅꯤ ꯍꯦꯛꯇ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯣꯃꯣꯟꯒꯁꯨ ꯑꯃꯨꯛ ꯅꯣꯛꯏ ꯃꯤꯅ ꯎꯈꯤꯅꯤ ꯈꯟꯅ ꯑꯃꯨꯛ ꯂꯥꯏꯔꯣꯟꯗꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯁꯣꯜꯂꯕ ꯃꯇꯨꯡ ꯃꯃꯤꯠꯀꯗꯨ ꯇꯞꯅ ꯄꯥꯡꯂꯛꯇꯨꯅ ꯏꯕꯨꯡꯉꯣ ꯐꯔꯅꯤ ꯐꯔꯅꯤ ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯕꯗꯨꯅꯤ ꯃꯪꯍꯥ ꯅꯨꯡꯉꯥꯏꯇꯕ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯑꯗꯨ ꯀꯤꯖꯕꯒꯤ ꯋꯥꯅꯤ ꯀꯩꯁꯨ ꯇꯧꯔꯔꯣꯏꯀꯣ ꯃꯣꯝꯕꯅ ꯍꯣꯏ ꯑꯣꯖꯥ ꯐꯔꯦ 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 ꯑꯗꯨꯗꯤ ꯂꯥꯏ ꯈꯣꯏꯔꯝꯕꯁꯤꯁꯨ ꯂꯣꯏꯔꯕꯅꯤꯅ ꯅꯪ ꯑꯣꯖꯥ ꯑꯃꯨꯛ ꯌꯧꯈꯤꯅꯕ ꯇꯧꯔꯒꯦ ꯑꯣꯖꯥ ꯌꯥꯝꯕ ꯌꯥꯝꯗꯕ ꯁꯦꯟꯁꯤ ꯈꯛ ꯄꯥꯏꯕꯤꯈꯣ ꯈꯦꯂꯦꯟ ꯁꯦꯜ ꯑꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯑꯃꯨꯛ ꯄꯥꯝꯗꯕ ꯁꯥꯗꯨꯅ ꯍꯣꯏꯗ ꯍꯣꯏꯗ ꯌꯥꯝꯃꯟꯈ꯭ꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯊꯣꯛꯑꯦꯀꯣ ꯈꯦꯂꯦꯟ ꯁꯦꯜ ꯑꯗꯨ ꯄꯨꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯍꯟꯈꯤ ꯁꯣꯝꯗ ꯂꯩꯃꯗꯤ ꯆꯥꯛ ꯊꯤꯟꯕ ꯂꯥꯛꯄꯅꯤ ꯃꯄꯨꯔꯣꯏꯕꯅ ꯀꯧꯕ ꯇꯥꯗ ꯃꯣꯃꯣ ꯅꯣꯛꯂꯒ ꯃꯆꯤꯟꯗꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯝꯕ ꯑꯗꯨꯗ ꯄꯥꯈꯠꯆꯅ ꯑꯣꯏ ꯄꯥꯕꯨꯡ ꯀꯩꯗꯧꯔꯒꯦ ꯕꯁꯦ ꯋꯥꯈꯜ ꯑꯃꯗ ꯈꯦꯂꯦꯟꯗꯤ ꯃꯈꯨꯠꯀꯗꯨ ꯈꯠꯇꯣꯔꯛꯑꯒ ꯍꯥꯏ ꯅꯨꯄꯤ ꯉꯁꯤꯗꯤ ꯁꯦꯜ ꯌꯥꯝꯅ ꯐꯪꯉꯤꯅꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯃꯥꯏꯕ ꯑꯣꯏꯕꯁꯤ ꯀꯥꯟꯅꯩ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯥꯛꯈꯥꯎ ꯍꯨꯜꯂꯤꯕꯅꯤ ꯋꯥꯠꯇ ꯄꯥꯗ꯭ꯔꯤꯕꯅꯤ ꯍꯥꯏꯗꯅ ꯈꯔ ꯂꯩꯔꯕꯗꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯥꯏꯕ ꯈꯦꯂꯦꯟ ꯍꯥꯏꯗꯅ ꯃꯃꯤꯡ ꯆꯠꯀꯗꯧꯔꯤꯕꯅꯤ ꯃꯥꯒꯤ ꯃꯑꯣꯡ ꯑꯗꯨ ꯈꯪꯂꯗꯨꯅ ꯂꯩꯃ ꯃꯈꯣꯟ ꯈꯔ ꯀꯟꯅ ꯃꯣꯏ ꯄꯥꯕꯨꯡ ꯍꯣ ꯃꯣꯟꯗ꯭ꯔꯪꯒꯤ ꯃꯥꯏꯕ ꯈꯦꯂꯦꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯍꯥꯏ ꯀꯔꯤꯅꯣ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯤꯗꯨꯕ ꯃꯥꯅ ꯀꯣꯏꯅ ꯁꯥꯎꯖꯤꯜꯂꯦ ꯉꯥꯁꯤꯡꯁꯦ ꯃꯆꯤꯟꯖꯥꯛ ꯄꯤꯖꯕ ꯆꯠꯈ꯭ꯔꯒ ꯃꯣꯟꯗ꯭ꯔꯪ ꯑꯣꯏꯅ ꯁꯥꯟꯅꯗꯨꯅ ꯂꯩꯕꯤꯔꯕ꯭ꯔꯣ ꯄꯤꯖꯕ ꯂꯣꯏꯗꯅ ꯋꯥꯔꯦ ꯍꯥꯏꯗꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯕꯅꯤꯅꯦ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯗꯣꯏ ꯁꯔꯨꯛꯅꯦ ꯀꯣꯛ ꯌꯨꯝꯗ ꯍꯟꯕꯤꯔꯛꯄ ꯀꯩꯗꯧꯒꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯆꯠꯇꯧꯕ ꯂꯩꯔꯕꯗꯨꯗ ꯑꯩꯗꯣ ꯀꯨꯝꯂꯛꯇ꯭ꯔꯕ ꯀꯗꯥꯏ ꯆꯥꯛꯇꯤ ꯄꯨꯔꯛꯑꯕ꯭ꯔꯥ ꯄꯨꯔꯛꯑꯦ ꯆꯥꯊꯣꯛꯅꯕ ꯇꯧꯕꯤꯔꯣ ꯍꯣꯏ ꯅꯪꯗꯤ ꯆꯥꯔꯕ꯭ꯔꯣ ꯆꯥꯗ꯭ꯔꯤ ꯅꯆꯥꯅꯨꯄꯤꯗꯣ ꯐꯤ ꯁꯥꯕꯗꯣ ꯂꯣꯏꯒꯗꯧꯔꯦ ꯍꯥꯏꯍꯧꯏ ꯃꯗꯨ ꯂꯣꯏꯔꯒ ꯆꯥꯁꯦ ꯍꯥꯏꯕꯒꯤ ꯆꯥꯛꯁꯦ ꯍꯥꯟꯅ ꯊꯤꯟꯕ ꯂꯥꯛꯑꯕ ꯃꯥ ꯉꯥꯏꯕ ꯑꯣꯏꯅ ꯑꯣ ꯑꯗꯨꯗꯤ ꯍꯜꯂꯣ ꯅꯆꯥꯒ ꯄꯨꯟꯅ ꯆꯥꯛ ꯑꯗꯨ ꯆꯥꯊꯣꯛꯂꯨꯔꯣ ꯍꯣꯔꯦꯟꯗꯤ ꯉꯥ ꯆꯥꯁꯤ ꯉꯥ ꯑꯃ ꯐꯥꯔꯛꯀꯦ ꯍꯣꯏ ꯑꯗꯣ ꯃꯣꯟꯗ꯭ꯔꯪ ꯑꯃꯨꯛ ꯁꯥꯟꯅꯕꯤꯔꯅꯨꯀꯣ ꯉꯥꯁꯤꯡꯁꯦ ꯃꯥꯡꯖꯈꯤꯁꯅꯤ ꯃꯥꯡꯂꯣꯏꯗ ꯈꯦꯂꯦꯟ ꯈꯨꯜ ꯑꯁꯤꯗ ꯋꯥꯈꯜ ꯇꯥꯕꯗ ꯍꯥꯏꯅꯔꯤꯕꯅꯤ ꯊꯕꯛ ꯁꯨꯅꯨꯡꯕ ꯌꯥꯝꯅ ꯀꯟꯖꯩ ꯑꯗꯨꯒ ꯃꯍꯥꯛ ꯃꯥꯏꯕ ꯑꯣꯏꯕꯁꯨ ꯌꯥꯝꯅ ꯄꯥꯝꯖꯩ ꯃꯍꯥꯛꯀꯤ ꯃꯄꯨꯁꯨ ꯃꯥꯏꯕ ꯑꯐꯥꯎꯕ ꯃꯤꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ
ꯃꯍꯥꯛꯄꯨ ꯄꯣꯛꯄ ꯃꯄꯥꯕꯨꯡꯅꯗꯤ ꯃꯥꯏꯕ ꯑꯣꯏꯕꯁꯤ ꯄꯥꯝꯗꯕꯅ ꯃꯍꯥꯛꯅ ꯄꯥꯝꯖꯔꯕꯁꯨ ꯎꯄꯥꯏ ꯂꯩꯈꯤꯗꯦ꯫ ꯍꯧꯖꯤꯛꯁꯨ ꯏꯃꯨꯡꯒꯤ ꯋꯥꯇ ꯄꯥꯗ ꯂꯩꯅꯕ ꯍꯣꯠꯅꯕꯗ ꯃꯥꯏꯕ ꯇꯝꯒꯦꯁꯨ ꯉꯝꯖꯔꯝꯗꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯥꯏꯖ ꯃꯃꯥꯒ ꯄꯨꯟꯅ ꯁꯪꯒꯣꯏ ꯑꯗꯨꯗ ꯃꯅꯥ ꯃꯁꯤꯡꯁꯤꯡꯗꯨ ꯃꯄꯨꯟ ꯃꯄꯨꯟ ꯁꯦꯝꯗꯨꯅ ꯊꯝꯂꯤ꯫ ꯄꯣꯠꯐꯝ ꯐꯝꯕꯤꯁꯤꯡꯅ ꯂꯥꯛꯇꯨꯅ ꯃꯈꯣꯏꯗꯒꯤ ꯃꯅꯥ ꯃꯁꯤꯡꯁꯤꯡꯁꯤ ꯂꯧꯗꯨꯅ ꯀꯩꯊꯦꯜꯗ ꯑꯃꯨꯛ ꯌꯣꯜꯂꯤꯕꯅꯤ꯫ ꯃꯄꯨꯟ ꯁꯦꯝꯂꯤꯕꯗꯨ ꯂꯣꯏꯔꯗꯨꯅ ꯂꯥꯏꯖꯅ "ꯏꯃꯥ, ꯑꯩ ꯏꯁꯤꯡ ꯁꯣꯛꯂꯨꯈꯤꯒꯦꯀꯣ?" ꯂꯩꯃꯅ "ꯍꯣꯏ ꯍꯣꯏ, ꯁꯣꯛꯂꯨꯔꯣ." ꯂꯥꯏꯖ ꯁꯅꯥꯕꯨꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯟꯖꯁꯨ ꯃꯍꯥꯛꯄꯨ ꯉꯥꯏꯕꯒꯨꯝ ꯃꯈꯣꯏ ꯌꯨꯝꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯟꯖ ꯂꯥꯏꯖ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯍꯧꯒꯠꯇꯨꯅ ꯂꯦꯞꯂꯒ ꯂꯩ꯫ "ꯇꯥ ꯃꯥꯟꯖ, ꯀꯩꯗꯧꯔꯝꯂꯤꯅꯣ?" "ꯅꯪ ꯊꯣꯔꯛꯄ꯭ꯔꯥ ꯍꯥꯏꯗꯅ ꯉꯥꯏꯔꯝꯂꯤꯅꯤ." "ꯀꯩꯒꯤ? ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯁꯦ?" "ꯌꯥꯗꯦ ꯍꯥꯏꯗꯦꯗ." "ꯑꯗꯣ ꯅꯪ ꯃꯄꯥꯟꯒ ꯀꯌꯥ ꯊꯣꯛꯇ꯭ꯔꯤ, ꯀꯩꯗꯧꯔꯒꯦ?" "ꯑꯩꯗꯣ ꯐꯤ ꯑꯃ ꯍꯧꯖꯤꯜꯂꯨꯕ, ꯑꯗꯨꯁꯨ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗꯕꯒꯤ ꯑꯊꯨꯕ ꯑꯣꯏꯕꯒ ꯃꯄꯥꯟꯒ ꯀꯌా ꯊꯣꯛꯇ꯭ꯔꯦ." ꯃꯥꯟꯖꯅ "ꯅꯪꯗꯤ ꯄꯥꯎꯁꯨ ꯑꯃꯠꯇ ꯐꯥꯎꯔꯛꯇꯦ, ꯑꯩꯁꯦ ꯀꯩꯁꯨ ꯅꯤꯡꯁꯤꯡꯗꯕ ꯃꯥꯜꯂꯤ." "ꯅꯤꯡꯁꯤꯡꯗꯕ ꯅꯠꯇꯦ, ꯊꯕꯛꯇꯨꯅꯅꯤ, ꯀꯥꯎꯕ ꯀꯩꯝꯇ ꯂꯩꯇꯦꯀꯣ." "ꯑꯗꯣ ꯏꯃꯥꯅꯗꯤ ꯃꯃꯧ ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯑꯣꯅ ꯍꯥꯏꯔꯒ ꯂꯩꯔꯤ, ꯀꯃꯥꯏ ꯇꯧꯁꯤꯕ?" "ꯏꯁ, ꯃꯇꯝꯒ ꯋꯥꯠꯂꯤꯀꯣ ꯑꯗꯨꯒꯤꯗꯤ, ꯑꯩꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤ." "ꯀꯔꯤ ꯑꯉꯥꯡ ꯑꯣꯏꯔꯤ ꯀꯥꯏꯅꯒ? ꯆꯍꯤꯅ 30 ꯁꯨꯗꯣꯔꯝꯃꯅꯤ." "ꯑꯩ ꯑꯔꯤꯕꯤ ꯅꯠꯇꯦꯀꯣ." ꯃꯥꯟꯖ ꯅꯣꯛꯂꯒ "ꯑꯔꯤꯕꯤ ꯑꯣꯟꯗꯣꯔꯤ ꯑꯗꯨꯃꯥꯏ ꯁꯨꯝ ꯂꯩꯔꯗꯤ." "ꯑꯣꯏꯈꯤꯔꯣꯏ, ꯋꯥꯠꯂꯤ." "ꯑꯗꯨ ꯂꯥꯏꯖ, ꯑꯩꯅ ꯍꯥꯏꯁꯤ ꯐꯥꯒꯤꯗꯤ ꯅꯠꯇꯦ, ꯅꯪꯁꯨ ꯃꯨꯟꯅ ꯈꯜꯂꯨ. ꯏꯃꯥꯅꯁꯨ ꯂꯨꯍꯣꯡꯅꯕ ꯇꯣꯏꯅ ꯍꯥꯏꯔꯕꯅꯤ, ꯅꯪꯒ ꯑꯩꯒ ꯈꯪꯅꯩ ꯍꯥꯏꯕꯁꯨ ꯈꯪꯕꯅꯤ." "ꯊꯦꯡꯉꯅꯤ, ꯅꯪꯁꯨ ꯏꯁꯤꯡ ꯁꯣꯛꯑꯒ ꯍꯟꯅꯕ ꯇꯧꯔꯣ. ꯑꯗꯣ ꯍꯌꯦꯡꯒꯤ ꯃꯊꯪ ꯐꯥꯎꯗꯤ ꯑꯩ ꯊꯕꯛ ꯑꯃ ꯊꯪꯅꯕ ꯈꯨꯟꯗ ꯆꯠꯀꯅꯤ. ꯃꯗꯨ ꯍꯜꯂꯛꯄꯒ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯌꯥꯎꯀꯣ." "ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ, ꯅꯪꯁꯨ ꯌꯨꯝꯗ ꯐꯖꯅ ꯍꯜꯂꯣ." ꯅꯨꯃꯤꯗꯥꯡ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯔꯤ꯫ ꯈꯦꯂꯦꯟꯅ "ꯃꯃꯥ, ꯍꯟꯗꯛꯀꯤ ꯆꯥꯛꯀꯧꯕꯁꯦ ꯅꯪꯅꯕ ꯅꯧꯅ ꯉꯥꯃꯨꯛ ꯊꯥꯗꯔꯁꯤ, ꯑꯗꯨꯒ ꯆꯥꯛꯀꯧꯕꯒꯤ ꯀꯩꯊꯦꯜꯗ ꯑꯩꯅ ꯍꯦꯛꯇ ꯌꯣꯜꯂꯒꯦ." "ꯌꯥꯏꯌꯦ ꯃꯣꯏ ꯄꯥꯕꯨꯡ, ꯅꯆꯥꯅꯨꯄꯤꯒꯤ ꯍꯟꯗꯛꯇꯤ ꯐꯅꯦꯛ ꯑꯃꯠꯇ ꯂꯩꯕꯤꯒꯦ ꯇꯧꯅꯤ." "ꯂꯩꯗ꯭ꯔꯗꯤ ꯀꯩꯅꯣ, ꯏꯆꯥ ꯃꯊꯟꯇꯅꯤ, ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯟꯕ ꯌꯥꯗꯦ." ꯂꯥꯏꯖꯅ "ꯂꯩꯗ꯭ꯔꯁꯨ ꯌꯥꯅꯤꯗ ꯏꯃꯥ, ꯑꯗꯨꯝ ꯁꯥꯔꯒ ꯂꯣꯏꯔꯦ." "ꯌꯥꯗꯦ ꯌꯥꯗꯦ, ꯅꯁꯥꯅ ꯁꯥꯖꯕꯗꯨꯅ ꯑꯃ ꯑꯣꯏꯔꯁꯨ ꯑꯅꯧꯕ ꯊꯣꯔꯛꯄ ꯈꯨꯗꯤꯡ ꯏꯄꯥꯅ ꯂꯩꯅꯤꯗ ꯏꯆꯥꯒꯤ." ꯂꯥꯏꯖ ꯀꯔꯤꯁꯨ ꯈꯨꯝꯗꯦ, ꯃꯣꯃꯣꯟꯇꯃꯛ ꯅꯣꯛꯆꯩ꯫ ꯃꯇꯝꯗꯤ ꯂꯦꯞꯄ ꯂꯩꯇ ꯆꯠꯄꯅ ꯂꯥꯏꯖꯁꯨ ꯃꯥꯟꯖꯒ ꯑꯍꯜ ꯃꯁꯦꯜ ꯌꯥꯅꯗꯨꯅ ꯑꯋꯨꯡ ꯑꯋꯨꯟ ꯆꯥꯎꯅ ꯇꯝꯕꯤꯗꯨꯅ ꯂꯨꯍꯣꯡꯈꯤꯔꯝꯃꯤ꯫ ꯆꯌꯣꯜ ꯑꯃꯒꯤ ꯃꯇꯨꯡꯗꯅꯤ꯫ ꯈꯦꯂꯦꯟ ꯃꯥꯡꯒꯣꯟꯗ ꯐꯝꯗꯨꯅ ꯂꯩ꯫ ꯂꯩꯃ ꯊꯣꯔꯛꯇꯨꯅ "ꯃꯩ ꯄꯥꯕꯨꯡ, ꯃꯣꯟꯗ꯭ꯔꯪ ꯑꯃꯨꯛ ꯁꯥꯟꯅꯕ ꯍꯧꯕꯤꯔꯕ꯭ꯔꯣ?" ꯈꯦꯂꯦꯟ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯉꯛꯇꯨꯅ "ꯍꯧꯗꯦꯗ, ꯑꯩꯁꯦ ꯋꯥꯈꯜ ꯑꯃ ꯁꯨꯝ ꯈꯜꯂꯤꯕꯅꯤ." ꯂꯩꯃꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯐꯝꯊꯗꯨꯅ "ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤꯕꯅꯣ?" ꯃꯣꯃꯣꯟ ꯍꯦꯛꯇ ꯅꯣꯛꯑꯒ ꯂꯩꯔꯝꯃꯤ꯫ ꯃꯥꯏꯕꯒꯤ ꯋꯥꯈꯜ ꯅꯠꯇꯕ ꯀꯔꯤ ꯋꯥꯈꯜ ꯑꯃꯨꯛ ꯈꯟꯕꯤꯔꯒꯦ? "ꯋꯥꯈꯜꯁꯦ ꯃꯑꯣꯟ ꯈꯜꯂꯤꯕꯅꯤꯅꯦ ꯃꯃꯥ." "ꯍꯅꯨꯊꯪꯁꯤꯗ ꯀꯔꯤ ꯃꯑꯣꯟ ꯑꯃꯨꯛ ꯈꯜꯂꯤꯕ ꯃꯣꯏ ꯄꯥꯕꯨꯡꯗꯤ?" "ꯄꯨꯟꯁꯤꯁꯦ ꯁꯥꯡꯅ ꯍꯤꯡꯅꯤꯡꯂꯛꯂꯤꯕꯅꯤꯗꯅ, ꯁꯤꯕꯁꯦ ꯇꯟꯖꯤꯜꯂꯛꯄꯒꯤ ꯋꯥꯅꯤ." "ꯑꯦ, ꯀꯔꯤ ꯋꯥꯅꯤꯒꯦ ꯃꯣꯏ ꯄꯥꯕꯨꯡꯒꯤꯁꯤꯗꯤ? ꯅꯠꯇꯦ, ꯃꯣꯏ ꯄꯥꯕꯨꯡꯒꯤꯁꯤꯕꯨ ꯅꯨꯄꯤ ꯑꯃ ꯊꯤꯔꯒꯦ ꯈꯟꯕꯤꯔꯛꯂꯤꯕ꯭ꯔꯣ? ꯑꯗꯨꯃꯥꯏꯅꯒꯗꯤ ꯇꯧꯔꯛꯀꯅꯨꯍꯦ, ꯑꯩꯗꯤꯅꯦ ꯏꯄꯥꯝꯗ ꯍꯦꯛꯇ ꯆꯠꯈꯤꯗꯧꯕꯖꯥꯠꯅꯤ." ꯈꯦꯂꯦꯟꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯂꯛꯅꯔꯛꯏ꯫ "ꯅꯨꯄꯤ, ꯅꯪꯅ ꯍꯥꯏꯒꯨꯝꯗꯅ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯈꯪꯗꯦꯅꯦ." ꯂꯩꯃ ꯃꯃꯤꯠ ꯄꯩꯅ "ꯀꯔꯤ ꯍꯥꯏꯕ ꯃꯣꯏ ꯄꯥꯕꯨꯡ? ꯅꯆꯥꯅꯨꯄꯤ ꯐꯥꯎ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯅꯤ, ꯏꯀꯥꯏꯕꯁꯦ ꯈꯖꯤꯛ ꯐꯥꯎ ꯈꯪꯕꯤꯗ꯭ꯔꯕꯣ? ꯃꯥꯏꯕ ꯑꯣꯏꯕ ꯐꯪꯍꯧꯗꯕꯩ ꯉꯥꯎꯕꯤꯔꯕ꯭ꯔꯣ?" "ꯍꯩꯃꯥ, ꯅꯪꯁꯨ ꯄꯨꯛꯆꯦꯜꯗꯣ ꯈꯤꯠ ꯄꯤꯛꯂꯅꯨ ꯀꯩꯗꯧꯒꯦ? ꯑꯦ, ꯀꯔꯝꯕ ꯅꯨꯄꯤꯅ ꯃꯥꯒꯤ ꯅꯨꯄꯥꯅ ꯅꯨꯄꯤ ꯑꯅꯤ ꯊꯤꯔꯒ ꯅꯨꯡꯉꯥꯏꯅ ꯄꯦꯟꯊꯣꯛꯅ ꯂꯩꯕ ꯉꯝꯒꯗꯧꯔꯤꯕꯅꯣ? ꯃꯣꯏ ꯄꯥꯕꯨꯡꯒꯤꯁꯦ ꯇꯁꯦꯡꯅ ꯅꯨꯄꯤ ꯌꯥꯝ ꯊꯤꯅꯤꯡꯂ ꯃꯥꯜꯂꯦ꯫ ꯐꯔꯦ ꯐꯔꯦ, ꯅꯨꯄꯤꯗꯣ ꯄꯨꯁꯤꯜꯂꯛꯇ꯭ꯔꯤꯉꯩ ꯑꯩ ꯍꯥꯟꯅ ꯏꯄꯥꯝꯗ ꯆꯠꯆꯈ꯭ꯔꯒꯦ, ꯅꯨꯡꯉꯥꯏꯅ ꯄꯥꯟꯕꯤꯍꯧꯔꯣ꯫ ꯏꯆꯥ ꯅꯨꯄꯤꯁꯨ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯍꯜꯂꯣꯏꯌꯦ." ꯂꯩꯃ ꯁꯥꯎꯅ ꯍꯧꯒꯠꯈꯤꯒꯦ ꯇꯧꯏ꯫ "ꯍꯥꯏ, ꯐꯥꯒꯤ ꯇꯧꯕꯅꯤꯅꯦ ꯃꯁꯤꯗꯤ. ꯑꯩꯗꯤ ꯑꯗꯨꯒꯤ ꯋꯥꯈꯜꯒ ꯂꯩꯖꯗꯦꯀꯣ, ꯅꯪꯅ ꯍꯥꯏꯔꯛꯄꯗꯨꯗ ꯍꯦꯛ ꯂꯛꯅꯕꯒꯤ ꯋꯥꯅꯤ꯫ ꯃꯁꯤꯗꯤꯕ ꯍꯅꯨꯊꯪꯁꯤꯗ. ꯑꯩꯅ ꯈꯜꯂꯤꯕꯗꯤ ꯍꯧꯖꯤꯛꯇꯤ ꯏꯆꯥꯁꯨ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯈ꯭ꯔꯦ, ꯃꯐꯝ ꯆꯥꯅ ꯂꯩꯈ꯭ꯔꯦ, ꯃꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤ ꯊꯣꯏꯅ ꯋꯥꯐꯝ ꯂꯩꯇ꯭ꯔꯕ ꯈꯜꯂꯤ꯫ ꯍꯣꯏ, ꯃꯇꯝꯒꯤ ꯑꯣꯏꯕ ꯏꯆꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯃ ꯂꯥꯛꯄꯗꯨꯅ ꯑꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯏꯕꯥꯅꯤ ꯈꯛꯇꯅꯤ ꯂꯩꯔꯤꯕꯁꯦ꯫
ꯑꯩꯈꯣꯏꯒꯤ ꯑꯋꯥꯠꯄ ꯀꯔꯤꯁꯨ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯁꯦ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯃꯇꯦꯛ ꯑꯁꯤꯗꯤ ꯑꯩꯅ ꯄꯥꯝꯖꯔꯤꯕꯁꯤ ꯇꯧꯗꯨꯅ ꯂꯩꯇ ꯂꯥꯏꯔ ꯑꯋꯥꯅ ꯇꯥꯔꯕ ꯀꯌꯥꯕꯨ ꯀꯟꯕꯤꯗꯨꯅ ꯑꯩꯅ ꯑꯉꯝꯕ ꯃꯇꯦꯡ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯄꯥꯡꯗꯨꯅ ꯍꯤꯡꯉꯒꯦ ꯈꯜꯂꯤꯅꯦ ꯃꯃꯥ ꯀꯩꯅꯣ ꯃꯩꯕꯥꯕꯨꯡꯅ ꯇꯧꯒꯦ ꯈꯟꯕꯤꯔꯤꯁꯤꯕꯣ ꯃꯥꯏꯕ ꯇꯝꯂꯒꯦ ꯑꯩ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯗꯕ ꯌꯥꯗꯕꯅꯤ ꯂꯩꯃꯉꯥꯛꯅ ꯀꯔꯤ ꯍꯧꯖꯤꯛꯄꯣ ꯍꯣꯏꯅꯦ ꯃꯃꯥ ꯃꯗꯨꯕꯨ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯣ ꯆꯍꯤ ꯐꯪꯉꯦ 100ꯒꯤ ꯇꯪꯈꯥꯏ ꯂꯥꯟꯁꯤꯜꯂꯕꯅꯤ ꯃꯁꯤꯗꯕꯨ ꯀꯅꯥꯅ ꯅꯧꯅ ꯑꯃꯥꯏꯕ ꯇꯝꯅꯒꯦ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯃꯃꯥ ꯂꯥꯏ ꯁꯥꯟꯅꯅꯕ ꯇꯝꯒꯗꯕ ꯅꯠꯇꯦ ꯁꯨꯞꯅꯇꯪꯒꯤ ꯑꯅꯥ ꯂꯥꯏꯌꯦꯡ ꯌꯦꯡꯕ ꯍꯤꯗꯥꯛ ꯁꯦꯝꯕ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯇꯝꯁꯤꯟꯒꯦ ꯈꯜꯂꯤ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯃꯤꯑꯣꯏ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯑꯋꯥ ꯑꯅꯥꯗꯒꯤ ꯀꯟꯕ ꯉꯝꯃꯣꯏꯗ꯭ꯔꯅꯦ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯑꯗꯣ ꯀꯅꯥꯗ ꯇꯝꯕꯤꯗꯣꯏꯕ ꯑꯣꯖꯥ ꯃꯥꯏꯆꯧꯗ ꯇꯝꯂꯒꯦ ꯃꯍꯥꯛꯇꯤ ꯀꯣꯅꯨꯡꯒꯤ ꯃꯥꯏꯕ ꯃꯀꯣꯛ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ ꯃꯍꯥꯛꯇ ꯇꯝꯂꯕꯗꯤ ꯑꯩꯅ ꯄꯥꯝꯖꯔꯤꯕ ꯃꯍꯩ ꯄꯨꯝꯕ ꯇꯝꯕ ꯐꯪꯒꯅꯤ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯑꯃꯥꯏꯕꯅꯦꯅ ꯂꯩꯔꯤꯕ ꯑꯍꯜꯁꯤꯗꯤ ꯀꯌꯥ ꯊꯣꯏꯅ ꯍꯩꯔꯨꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯇꯝ ꯃꯥꯡꯂꯒ ꯇꯣꯛꯅꯕꯅꯤ ꯂꯩꯃꯁꯨ ꯃꯄꯨꯔꯣꯏꯕꯅ ꯄꯥꯝꯖꯔꯤꯕꯗꯨ ꯈꯪꯕꯅ ꯃꯥꯅꯁꯨ ꯋꯥꯐꯝ ꯑꯁꯤꯗ ꯌꯦꯠꯂꯨꯗ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯈꯦꯂꯦꯟ ꯑꯃꯥꯏꯕ ꯃꯥꯏꯆꯧ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯃꯥꯏꯆꯧꯁꯨ ꯃꯥꯡꯒꯣꯜꯗ ꯀꯔꯤꯅꯣ ꯊꯕꯛ ꯑꯃ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯈꯦꯂꯦꯟꯅ ꯑꯣꯖꯥ ꯃꯥꯏꯆꯧ ꯑꯣꯟꯊꯣꯔꯛꯇꯨꯅ ꯍꯩꯃꯥ ꯅꯪꯕꯨ ꯈꯦꯂꯦꯟ ꯅꯠꯇ꯭ꯔꯅꯦ ꯃꯥꯅꯤ ꯑꯣꯖꯥ ꯀꯔꯣ ꯐꯝꯁꯤ ꯀꯔꯤ ꯂꯩꯒꯦꯅꯦ ꯅꯪꯅ ꯂꯥꯛꯊꯣꯛꯇꯨꯅ ꯂꯥꯛꯄꯗꯤ ꯈꯦꯂꯦꯟꯁꯨ ꯐꯤꯗꯥꯗꯨꯗ ꯐꯝꯊꯗꯨꯅ ꯑꯣꯖꯥ ꯑꯩꯁꯦ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯅꯤꯡꯉꯤ ꯑꯗꯨꯗ ꯑꯣꯖꯥꯅ ꯑꯩꯕꯨ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯅꯕ ꯃꯗꯨꯗ ꯈꯪꯗ ꯌꯥꯗꯕ ꯃꯍꯩ ꯂꯧꯁꯤꯡ ꯄꯨꯝꯕ ꯇꯝꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕꯅꯤ ꯃꯥꯏꯆꯧ ꯈꯦꯂꯦꯟꯒꯤ ꯋꯥꯗꯨꯗ ꯅꯣꯛꯇꯨꯅ ꯍꯩ ꯆꯍꯤꯅ ꯅꯪꯕꯨ ꯄꯣꯔꯛꯂꯕ ꯀꯥꯟꯅꯗꯨꯗ ꯂꯥꯏꯒ ꯁꯥꯟꯅꯅꯤꯡꯂꯤꯕꯔꯅꯦ ꯅꯠꯇꯦ ꯑꯗꯨꯒꯨꯝꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯩꯅ ꯇꯝꯖꯅꯤꯡꯕꯗꯤ ꯑꯅꯥ ꯂꯥꯏꯌꯦꯡ ꯇꯧꯕ ꯃꯤꯒꯤ ꯐꯠꯇꯕ ꯂꯥꯛꯄꯗ ꯉꯥꯛꯊꯣꯛꯄ ꯂꯥꯏ ꯈꯣꯏꯔꯝꯕꯤꯕ ꯍꯤꯗꯥꯛ ꯁꯦꯝꯕ ꯑꯁꯤꯒꯨꯝꯕ ꯈꯛꯇꯅꯤ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯕꯗꯨꯒꯤꯗꯤ ꯑꯩ ꯈꯟꯖꯗꯦ ꯃꯥꯏꯆꯧꯁꯨ ꯈꯪꯉꯤ ꯈꯦꯂꯦꯟ ꯑꯁꯤ ꯑꯃꯥꯏꯕ ꯑꯣꯏꯕ ꯌꯥꯝꯅ ꯄꯥꯝꯃꯤ ꯍꯥꯏꯕ ꯈꯨꯟ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯈꯦꯂꯦꯟ ꯍꯥꯏꯅ ꯀꯧꯅꯕꯗꯒꯤ ꯃꯟꯗ꯭ꯔꯪ ꯃꯥꯏꯕ ꯍꯥꯏꯅ ꯈꯪꯅꯕ ꯍꯦꯜꯂꯤ ꯃꯕꯨꯛꯆꯦꯜ ꯁꯦꯡꯉꯤ ꯍꯥꯏꯕ ꯃꯥꯏꯆꯧꯅꯁꯨ ꯈꯪꯕꯅ ꯐꯔꯦ ꯍꯌꯦꯡꯁꯦ ꯅꯨꯃꯤꯠꯁꯨ ꯌꯥꯝꯅ ꯐꯩ ꯑꯗꯨꯅ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯂꯥꯛꯎ ꯃꯔꯨꯑꯣꯏꯕ ꯀꯌꯥ ꯑꯃ ꯑꯩꯅ ꯁꯣꯏꯗꯅ ꯇꯝꯕꯤꯒꯅꯤ ꯃꯥꯏꯆꯧꯅ ꯍꯔꯥꯎ ꯌꯥꯊꯣꯔꯛꯄ ꯑꯗꯨꯗ ꯈꯦꯂꯦꯟ ꯄꯦꯟꯖꯔꯗꯨꯅ ꯃꯥꯏꯆꯧꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯖꯩ ꯌꯥꯔꯦ ꯍꯧꯒꯠꯂꯣ ꯑꯗꯨꯗꯤ ꯑꯣꯖꯥ ꯑꯩ ꯑꯃꯨꯛ ꯌꯧꯔꯨꯈꯤꯒꯦ ꯍꯌꯦꯡꯗꯒꯤ ꯉꯟꯅ ꯍꯦꯛꯇ ꯂꯥꯛꯆꯔꯒꯦ ꯑꯁꯨꯝꯅ ꯈꯦꯂꯦꯟ ꯑꯃꯥꯏꯕ ꯃꯥꯏꯆꯧꯗ ꯃꯥꯏꯕ ꯇꯝꯂꯛꯄꯗꯒꯤ ꯐꯅꯌꯥꯝꯗꯤ ꯍꯩꯔꯤ ꯊꯧꯕꯝ ꯀꯌꯥ ꯑꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯈꯦꯂꯦꯟ ꯃꯥꯅ ꯄꯥꯝꯖꯕ ꯃꯍꯩꯁꯤꯡꯗꯨꯗꯤ ꯍꯩꯔꯤ ꯃꯤꯁꯨ ꯈꯔ ꯂꯥꯌꯦꯡꯕ ꯆꯠꯄ ꯍꯧꯔꯕꯅꯤ ꯑꯗꯨꯕꯨ ꯃꯥ ꯐꯠꯇꯕ ꯇꯧꯅꯕꯒꯤꯗꯃꯛ ꯇꯝꯒꯦ ꯈꯟꯗꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯩꯖꯔꯤꯕ ꯃꯍꯩ ꯈꯔꯁꯤꯅ ꯄꯦꯟꯊꯣꯛꯆꯔꯝꯃꯤ ꯊꯋꯥꯏ ꯌꯥꯎꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯄꯥꯝꯖꯅ ꯇꯧꯕ ꯑꯣꯏꯕꯒ ꯇꯥꯛꯄꯒ ꯍꯩꯕꯅ ꯍꯥꯜꯂꯦ ꯍꯥꯏꯗꯨꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯈꯦꯂꯦꯟ ꯈꯨꯟ ꯑꯁꯤꯗ ꯅꯠꯇꯅ ꯈꯨꯟ ꯀꯌꯥ ꯑꯃꯗꯁꯨ ꯑꯅꯥ ꯂꯥꯏꯌꯦꯡ ꯐꯍꯟꯕ ꯉꯝꯕ ꯍꯤꯗꯥꯛ ꯁꯦꯝꯕ ꯍꯩꯕ ꯂꯥꯏꯋꯣꯛ ꯇꯤꯟꯋꯣꯛ ꯌꯥꯎꯕꯗ ꯐꯍꯟꯕ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯃꯃꯤꯡ ꯌꯥꯝꯅ ꯆꯠꯂꯝꯃꯤ ꯅꯣꯡꯃ ꯈꯦꯂꯦꯟ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯃ ꯆꯠꯂꯨꯕꯒꯤ ꯈꯔ ꯊꯦꯡꯅ ꯍꯜꯂꯛꯂꯝꯃꯤ ꯃꯇꯩ ꯃꯅꯥꯎ ꯆꯥꯛ ꯑꯗꯨ ꯄꯨꯟꯅ ꯆꯥꯊꯣꯛꯂꯒ ꯇꯨꯝꯕ ꯆꯪꯂꯛꯂꯝꯃꯤ ꯈꯦꯂꯦꯟ ꯐꯃꯨꯡꯗ ꯐꯝꯊꯗꯨꯅ ꯅꯨꯄꯤ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯇꯝꯖꯔꯨꯔꯤꯕ ꯃꯍꯩ ꯑꯁꯤ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯃꯍꯩ ꯆꯥꯖꯔꯦꯀꯣ ꯂꯩꯃꯁꯨ ꯃꯃꯅꯣꯛꯅ ꯃꯁꯤ ꯄꯨꯝꯕ ꯃꯩꯄꯥꯕꯨꯡꯅ ꯊꯋꯥꯏ ꯌꯥꯎꯅ ꯄꯥꯝꯖꯅ ꯇꯧꯕꯒꯤꯅꯤ ꯃꯁꯤꯗꯤ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤ ꯃꯩꯄꯥꯕꯨꯡꯕꯨ ꯃꯤꯌꯥꯝꯅ ꯍꯧꯖꯤꯛꯇꯤ ꯁꯛ ꯈꯪꯅꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ ꯈꯦꯂꯦꯟꯅ ꯃꯁꯤꯗ ꯅꯪꯒꯤꯁꯨ ꯃꯇꯦꯡ ꯆꯥꯎꯅ ꯌꯥꯎꯔꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯅꯤꯡꯖꯔꯛꯄ ꯑꯃꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯩꯅ ꯁꯦꯟ ꯄꯨꯊꯣꯛꯇꯨꯅ ꯀꯅꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯃꯨꯗ꯭ꯔꯕꯁꯨ ꯇꯝꯖꯔꯤꯕ ꯃꯍꯩ ꯑꯁꯤꯅ ꯃꯇꯦꯡ ꯄꯥꯡꯕ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯉꯝꯕꯁꯦ ꯁꯤꯗꯩ ꯍꯦꯟꯅ ꯑꯄꯦꯟꯕ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯄꯦꯟꯗꯕ ꯍꯥꯏꯔꯒꯗꯤ ꯉꯜꯂꯤꯉꯩ ꯆꯍꯤ ꯃꯇꯝ ꯆꯥꯔꯤꯉꯩ ꯇꯧꯍꯧꯗꯕꯁꯦ ꯃꯁꯤ ꯈꯛꯅꯤ ꯉꯝꯗꯦ ꯆꯨꯝꯃꯦ ꯃꯩꯄꯥꯕꯨꯡ ꯑꯩꯅ ꯄꯥꯝꯖꯔꯤꯕ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯡꯖꯔꯤꯕ ꯑꯐꯕ ꯊꯕꯛ ꯑꯗꯨꯗꯤ ꯉꯜꯂꯤꯉꯩ ꯃꯇꯝ ꯂꯩꯔꯤꯉꯩ ꯇꯧꯍꯧꯒꯗꯕꯅꯤ ꯑꯐꯕꯕꯨ ꯑꯣꯏꯔꯗꯤ ꯊꯤꯟꯊꯗꯨꯅ ꯀꯩꯗꯧꯅꯨꯡꯗ ꯂꯩꯔꯣꯏꯗꯕꯅꯤ ꯑꯗꯨꯅ ꯄꯨꯟꯁꯤꯗ ꯀꯌꯥꯝ ꯆꯥꯎꯅ ꯋꯥꯍꯟꯕꯒꯦ ꯍꯥꯏꯕꯗꯣ ꯃꯇꯝ ꯑꯗꯨꯗ ꯈꯪꯈꯤꯗ꯭ꯔꯕꯁꯨ ꯑꯗꯨꯃꯛ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯈꯪꯂꯛꯀꯅꯤ ꯃꯥꯅꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯛꯄ ꯀꯣꯛꯄ ꯉꯝꯗꯕ ꯃꯩꯆꯥꯛꯇꯤ ꯅꯤꯡꯉꯝꯗꯕ ꯃꯍꯥꯛꯅ ꯄꯤꯔꯛꯄ ꯃꯩꯆꯥꯛꯇꯨꯅꯤ ꯑꯗꯨ ꯃꯩꯄꯥꯕꯨꯡ
ꯍꯧꯖꯤꯛꯇꯤ ꯑꯋꯥꯕ ꯋꯥꯈꯜ ꯄꯨꯝꯕ ꯀꯥꯎꯊꯣꯛꯄꯤꯔꯣ ꯍꯧꯖꯤꯛ ꯃꯩꯕꯥꯕꯨꯡꯅ ꯄꯥꯝꯖꯔꯤꯕ ꯄꯨꯝꯕ ꯊꯨꯡꯂꯕꯅꯤ ꯑꯩꯒꯤ ꯃꯣꯟꯗ꯭ꯔꯪꯒꯤ ꯃꯥꯏꯕ ꯑꯣꯏꯔꯝꯕꯁꯦ ꯍꯧꯖꯤꯛꯇꯤ ꯇꯁꯦꯡꯕ ꯑꯐꯥꯎꯕ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯃꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯋꯥꯁꯦ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯊꯃꯣꯏ ꯄꯦꯟꯖꯕꯒꯤ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯃꯤꯟꯅꯩ